Pawaksaw ikai makalekai katilda Tangalakidaba adu communal ideology the best of our first zone haina MP angomsa bimol akwezamna haikre Irang lariba makai miyamna pamliba lengak lakwa oithokloi aikoi ing tapa hanjilakna ba honasi haina MLA thongam biswajana haire Pumudatrok suba ban mahosab lesing ni kungamanga bidoinu life from land pungdom bam kamanlok wal tabi reserve forest ta hongdukre Amasung Manipuri Governor Ajay Kumar Bhala na siya lagna state asida paikaliba tongan-tongan masakot tarangi tabok sengyeng sinkre. Kurumjari miyeng tabida basing taram na oksari hojik ngasi nimidawan pumangagi mariba pau sandong na pizari. MP amana masagi constituency kak oibatana tana community identity oiba phagaksaw ikai makhalekai kaitel da chatpa matamda communal ideology da base taba buffer zone amana maram oraga changhan da haibasi india gi mafam amada tholam khiroi haina inner manipur parliamentary constituency gi MP angomsa bimol akwazamna haikre wafam masi ka samthung da leba MP gi yumda wamusing unabada mahakna haikibne MP na makha taraduna chahi ani helakdaba irang asuna maram oraga hauki Jun tara tarukta Laitan po pida law uba sang nuba meitay lomi singbo kuki singna ating mapirak pa amadi Jun kunda Fobalada law uduna leba lomi amada namay na kablok pa amadi MP Masana mahaki constituency su wediba pagaksaw ikai makhalekay bazada sangge haina tawbada lisingani kungo humdoy meethada irang horokpa matamda matamduda leiramba 9 Assam rifle na semlamba buffer zone ama ngasi phawa meitay singna sangba yahandraga atopa phurupna yahanba haibasi India gumba secular democratic amadi republic oriba lepak amagi article 19 da paliba freedom of movement bo khongoi na bane buffer zone haina hairiba mafam sing asi praja miyamna wakhal da chusin khibagum tarok leba asi khudaktage wakhal dege lokthokpa matam oire haike aina changi hai doi chura chapur changi hai rubuna te ai torbung bangla changi hai rubuna te torbung gobinpur changi hai rubuna te torbung bazar changi hai rubuna te ba pagakchau ikhai gi makhale kai gi kathel hujingna kangbai bazar su kongna ba jaga du imang da tai du adu khatta changi no na su secure tawraba area ne du di adu da changi hai ba da yara twisa kari gi no ne bse maina ham MP mana magi kendra manung da yeng ba changsan ge da yadri se India history da thokra rise tho amaga su karamba ground da kari context thokhrino haibunga akhoi siga manabra haibum su koi hangmam thoe haiba mafam je kanana simamano da irang tawringa da to the best of my memory 9 Assam rifle gi leiramba moige unit tu na numitu da khajalamba poto moina hojik official document da leibusina te very keto khinjalaga numitu da gi changba yade na janghalam do khoina naturalize soksangare normalize soksangare legitimize soksangare adu ga sidai ja shanti hanjalle hari kadai de gi hanjalle no buffer zone leite du kamaina hai no thamoi singmam change hai gi na hai rodana there is a buffer zone and we request our honorable MP not to enter because you are a Maitai. How you can officially have you seen? Irang lariba makai miyam na pamliba lengak lakpo ithokloi aikoi phathana leiduna ing tapa hanjilakna bohona si haina MLA thonga beswazuna haire Manipur State Badminton Association sinduna DM University campus ta pangthoba thoram ama saruk yaba lakhibada pawmi singna Union Home Minister Amir Sahana athing ama leibadagi state asida BJP na lusing molengak ama semba ngamdabani haiba wafam ama lagliba asi kaya yamna sumbano haibagi wahangda MLA thongam beswazina hairi bo wafam asi kaya yamna sumbano kanada haikibano wafam adugi source adu kaya yamna sumlabano haiba wafam lakle hawa da yumpham oiba pawda thajaba sumba oigini haiba thajade Stadasi yamna luba tangkak amada leiribani me ahumda thokiba laibak thiba thokdok amuka na thoktana ba center na honari haiba ase aikoi pumbana khanglabo wafamne hanagi amatu oiba tangdu leitaba punsi adu hanjinna bo khonabada aikoi pumbana thodang loba changi mahaki wakalol oina lamdam asida tangdu leitaba phibam ama laklaba matamda miyamna pamnariba adu oithokani irang leriba makai oithokloi haiki tamamada aikoi leriba hona birami I want to see a quick or you put a drastically. I like the Lakanda or I have a game of the legend. Every member of the Hano, Vikiba, Vidamba, Punamaxing said that. But of the Akui, the 1960, to get up the Tana, Hona Vidamba Alman, Miamdana, Pambido, Miamdana, Mapumo, Gakuna Lakumatan, the Sur, the craft and the Rakan was over. I couldn't say Saga, the Nona restructured of Hana Duga, Sarkar, and Natrikus, sports.
all the time we like the we every decision could be set we like the executive body meeting the harakanda we tell you any general body meeting the should high reports in the kind of Plant trees, save trees, lend a hand to make our Manipur greener haiba hiramda. Humda taluk suba ban mohosab lesing ni kun gamanga. Piduinu laiphamlen pungdombam Kamelo Gualtavi Reserve Forest Department sinana hogdokre. Toram aduda Chief Conservator of Forest and Head of Forest Force Anurag Baspai. Central Circle ge Conservator of Forest RK Amarjit. Humda taluk suba ban mohosab lesing ni kun gamanga ge brand ambassador Miss Shirway Lily 2025 Miss Esme Singh Saiza Amade Humda Truk Subaban Mahosab Singani Queen Gamangage Brand Ambassador First Runners Up Miss Shirway Lily 2025 Miss Disti Atokpam na Atok Mitulan Singh on Saruk Yake Ban Mahosab Asigamari Lenana Forest Department Official Singh Mayru Singh Yauna Pungdong Bamge Kunza Singh Saruk Yaduna Piduinu Lapam Lenasigi Akwebada Tongan Tongan Mamakalgi Usarakaya Take Chief Conservator of Forest Anurag Baswaina Lising Amatsama Panyangkai de Hauduna, India Mapam Singda Upal Thanaba Amadi, Upal Yokana Bagitaram Asi Haudokibane, Aikoina Hingbada, Sangdaba Ising Nungse Chinjak Asi Umang Sing Kaktana Pibane, Umang Natana Atopadigi Pibalate, Maramasina, Miebegi Punsi Asi Umang Datang Duna Hingdibani, Nasi Aikoina. Imagi Mingda Upal Amatharaga Hinganduna, Maduna Aikoigi Tungi, Lan Ohelase. Aikoigi ipa ipuna tharamba upal sing aikoina ngak sengadabane umang yaudragadi miyoiba aikoi malem asida kuina nungaina hingba yaroi upal tharasi upal yokhasi Manipur Uriba Mausage Kalasina Tungda Lakadaba Kayada Achoba Akaiba Kaya Wahelakani Kaitarakdiba Kalasina Lawu Singuda Akaiba Kaya Amasupiduna Lakle Nong Subiga Sangdagi Ka Hena Nong Suraktuna Ising Isau Toktuna Mayamda Awaba Kaya Mayuknari Ngasi Aikoina Tariba Usara Sing Asina Aikoida Kanaba Kaya Piragani Amade Mafamasigi Kunza Sing Nasu Aikoigi Itogdangni Kanduna Tariba Usara Sing Asibu Mapumare Pana Hauba Ngamnana Bahona Minasi Haiki. We are planning about plantations of about 14 lakh seedlings during this week across the state. This program has been converged with the theme of Ek Ped Maa Ke Naam. So this is a great theme, as we all know that this Ek Ped Maa Ke Naam has been launched by our Prime Minister Narendra Modi ji. So this has a meaning, and this theme we are continuing for last 2 years. We are going ahead with this theme, and we have converged it with Van Mahotsav, and I am sure that all the sections of society in the state, they will come forward to plant as many trees as possible, and whatever the necessary technical guidance is required, we will provide. We will enforce our laws to the extent possible, and we will prevent everything which is going to degrade our environment, our forest, with firm dedication and without any hesitation. Manipur ge Governor Azikumar Bhalana Siar Lagduna State Asida Paikeliba Tongan Ba Sakot Thorangi Thabak Sing Yangsinkre Raj Bhavan ki conference hall da pangthok ba mifam asida Marile Naba Department Sing Administrative Amade Secretary Sing Saruk Yake Government ke Tongan ba Department Sing Maru Oiba Oina Miyam gi Yafa Thorang Amasung Tangai Phadana Paikeliba Sakot Thorang Singda Ahen Mamiyeng Thamduna Yangsinke Administrative Head Singna Pm-Istv Mukta Bharat Abhiyan Yoba Connect Viksit Bharat Sports Sakot Hanabagi Matang Damarik Sumba Paudam Thamke Ministry of Development of North East ki Makhada Paikeliba Tongan ba Skim Sing So Yangsin Ke Governor Tabak Sing Matam Sana Paikatpa Department Sing Marakta Lainaba Mari Hiana Phagat Hanaba Miyam de Apaba Service Sing Pinanaba Wana Haningbagi Apamba Thamke Manipur Peace and Integrity Mapi Council gi Kungamang Arak Suba Mapok Kumon Thoram Ngasi Manipur Press Club ta Pangthokre Thoram Aduda Mapi Council gi Vice President Thangzam Samananda Tharon Village Development Authority gi Member Tabiang Moita Indigenous Minorities of Manipur Ipom gi President Ranganson Thanga Tuisenfai Village ke Chief SI Nisosel Kharam Amade UPF ki former President Khongram Ratanna Saruk Yake Thoramadu ki Manungsana Council asigi Thabak Thoram Kiyada Achobo Thogdang Lobiramba Laikhidraba Singi photo da Laisu Katuna minute ani timin leptuna ikai kamnabu utke Mapi Council ke Secretary Marang Tem Netana Lisingani Amada Manipur Thokiba June 18 ge Yeho Matungda Imphal East District ki Oiba Club Kaya Punsinduna CM ki Balup Amane
irang aduna lamdam asida leiminariba kanglu furup singi marakta leiramba wakhal leita da bacharang naba tampak lamdam as thadok ton saning bagi tanja ama lakpada lup asina themjinduna aikhoi amatani aikhoi punna himinagadabani haibeki wakhal lolda themjinduna amatuena nungsi chanana ngasi fawa lakle Manipur ke manung hanjanna khundariba singi mafam kaya da su satuna aikhoi nungsi chanana himinasi haibeki wakhalol puba paujel kaya su sandokhe Hauzik Manipur da thokliba sahi ani hendelaklaba irang asi athuba matamda center amadi state lengakna valuation ama purakna ba khonagadabani irang asina makhatana asuma chathaduna leirabadi Manipur ge miyam hana wari ba sidagi hena awaba khongpham amada laktuna Manipur ge puwari da munaidraba amagum lehoragani haikhe Hauzik oiriba sahi ani pharakpa phara'iba Manipur ge amna kudong thiba thokdok haibetare masi aikhoi athubada aikhoi loisanba pami maroina Thabram sing ase thabak sing ase ngasi gi lengai ba board center and state maroina BJP gi lengak pa singi maroi leader sing na sobo thodang loba mathok tai aduga miyam si koina waman khre masi sung wahal lagadi ekoi tungda yamna puari da ekoi masak thiba amhonna ekoi mekhapanga maroi da adung mangjaw mayam orakani marambadna ekoi mapi council ngasi asimlaba kunmanga suba mapong nimit thormasida maroina lengak pa singda ekoi athubada asumlo issue solution dana koi puna nuksi sanana sing tam amata khaidana yamna santi leba sakapa khuna ama Manipuri ma hanbada koi puna thodang lomina saiba famdunga sigi nimista thamjari Kanglon kaina sangsinduna laikraba illegal immigrants sing khandok kamdona yungkop thiwa hogudoribano masina asumba census ama purapang ngamoi haina JDU Manipur State Uniki Vice President Sanjoy An Themna phongdurakle lesingani kunngataruki April amadagi mikok thiwa hongnana ba Registrar General of India na thokiba notice amana lepak asigi state amadi union territory singda instruction pikre habo famasi aikhoige Manipur State ase yamna complex weba issues problem mayam amana amagi mathakta nalaga leba state amane Hauzik lamdam asida kanglon kaina masing khangdana sangsinduna leikraba illegal immigrants sing asi khandoktuna magi maramda halankiba natraga detention center singda mayek seng laihanduna makhoi bampung fana khandoktri ngaida kamdona yungkok thibagi thabak yum masing thiba khul masing thibagi thabak kamdona tawgodoribano kariguma kanglon kaina sangsin khraba wathok oiriba illegal immigrants singi yamlaba population sing amade unrecognized village singbo house listing operation housing census ki ta yauksin khiba tarbade wathok oiduna leidiba illegal immigrant mayam asi India ge bona fide citizen ni haina claim tarokani waramasina matam leiringaita lamdam asigi akhang ai singna hiram masida puning stangduna lamdam asidagi mitop illegal immigrants sing masak khangdok na ba thabak thuna paikhat anaba hona biu amade miyam ge mihu sing maru oina BJP amade ruling MLA sing political parties sing amasung CSO sing punamakna section na yengma matam oire haike Losing busing mayam hiram masida yamna seriously aikhoi meeting thambam thoi wakal da thambam thoi masigi chana ba thabak lokhatpam thoi political party gi tongan ba differences mayam sing adu thadok nare har kan aikhoi lamdam masigi thangai sing tungi mirol gi damakta kunai sigi damakta illegal immigrant mayam sing ase khandu abang tungda census ki yungkok tibgi thaba ase hawandragadi aikoi tungda mayong nabongamda ba problem mayam ama hojik mayong na risigi mathakta kaya ama problem kaya ama issue kaya ama awawa kaya ama mayong narakani this is the main issues to be discussed mayam punama sida uning jangpham thoi akhang hising laibaki akhang hai mayam punamaki uning jinsinjari India lenga nangasi Manipurda atombi masa dongna chathariba thawong sing asi leptrabadi hagolak leba lamdam asigi isa inau sing asi control tobo ngamdabadagi pamdaba achawa thoklan tholokpa yai haina siba sena Manipur Pradesh ke President M Tombi na phongdokre wafam sing asi babu parada leba siba sena Manipur Pradesh ki office ta pangchoba pawgi mifam da phongdokhibane M Tombi na makha taraduna Imphal Power Train yaroktri bana lamdam asigi nongmada changba polam sing National Highway anida pusilakpane masisu India na khata machahi humdraga manga pharaba phawba security na ngak sendana pusilakliba asida petroleum ge polam purakpa gari da numai kapsin ba selpiu yadraga gari lokha da inthaba kaya chathaduna leire masida National Highway Protection Force sembiu haba ngasi phawba tadana leire amaramda hojik damda masida thokliba sahi ani helaba crisis asina National Highway sing free movement toba yahandana leiriba si amukhana Union Home Minister na National Highway asi free movement yana bhona biu loinana buffer zone khaidoktuna
leiriba si athubada lokthokpio ing tappa puraknaba khonabada siba sanana su mateng pange central su neutral oina thabak tobio ngara mak lomdam asigi asoba cs solup ahumge apunbaga ministry of home affairs ka wari sanakibasi sibe sanana taramna ui haiki tina hatpudu puninga sum ningsang makanda Rajanti ka tawning kanda bot amuk tawur si kaina haiba pele ba tabada akoi sidra ba terror sidi karam ba terror no thani pan suba nga mo kaktra hale mathaba ta no main kaptra hale ba adu ngasi mo mun da book taw de woni adu bu laman khumani na haiba emili du ngasi mo mun de arrest taw de bane adu ga ising chaw da makom kut pat khai mi gi ising manu no wadhale bu thorak pa adugumba eti dudi tana phare aduga singda leiba migi gas tanki de nomoina khar khap petrol tank de nomoina khar khap paisa piu yadra gari khar inda tawdudi ngasi bog da phara ba magic number leina government simbidri ne ba miyam na khanba mihu to ki makhut makhong punamak pullaga kang da namjal thami bane ba thamoi nungdadi asau bugi maisa do maikai ani makta loina leinari maramadana sigi hujik kitang indar ko sigi tanjaya afaba ama oinaba gamen ama thune aikoi implement tawiro hujik cookie gi suyauna ton be si so sing wari sai have se Shiv Sena amdi Manipur Democratic Alliance ki magidagi yam welcome tawjari Congress samadi atai political parties singna status da hozik thokdiba irang asida BJP na miyam maru oina IDP singi damakta thabak tawde haina lauriba adu BJP na miyam gi damakta kadai phawa tawi haibadu khangnana ba public platform amada slide phawba kapthoklaga debate tawna se haina BJP Manipur Pradesh ki president adhikari mayum sardana phongdokre wafam masing asi BJP sugunu mandal na sindna kaksing district ki sugunu SC gi manung sanba wangu sandang khong da pangthopa BJP gi maru oba lusingba ama oiramba Dr. Syama Prasad Mukherjee ge Sama Kungamari Subamapo Kumongi Thoram da Haikibane Thoram Aduda BJP ge General Secretary ke Sarat Kumar Social Worker M Binod BJP Kaksing District ki President ki S.I.S. Indu Bala Amadi BJP Sugnu Mandal ki President M Navasandra Yauna Lamdam Adu ge Maru Aba Miyoi Kyana Maru Aba Miyoi Singona Sarup Yakhe Thoram Aduda Congress Party dege Miyoi Kharasu BJP da Nauna Yarok Padege Taram Okay Thoram Aduda E Sardana Makhatana Status da ngasi tholeba irang asi kari maramdagi thokibano haibase mipum kudibangna khangnaraba wafamni adubo hiramasida Congress amadi atai political party kharana miyamda BJP bo lanna sandolaga political khudong sabal launa ba honari maru oina handaki irang asida BJP asi miyam gi damakta thabak amata tawkidaba party amagumna miyamda uhanaba honaba kaya yauriba si BJP na miyam gi damakta kadai phawa tawki haibase masiga record pumba party asida lei BJP na handaki irang asida miyam gi damakta tawkiba thabak sing adu media amadi social media da thagat rabasu madugi chapchaba record lei haibase political party ataina kauganu Manipur da tholiba irang asi BJP gi maikai degi hojik athuba matamda warosil ama puraknaba angamba thakta honari haiki BJP natana Bharat ki praja ki khanba Manipur ki damakta khanba Manipur kangada political party laite haibase masai present am oina yam hana yam clear oina ai thamningi social media da upload tawbana yaroi social media da ngam bana yaroi leiba ki irang ki khudung chaba lauraga vote kana ba prachar tarmaga leiba ki oiba khanda ba haibase masi aikoina mangan chatta aikoina ningkha tamu padagi ngasi bawse uraga la abang haktane ngasigi thoram aduda saruk yakiba BJP ge General Secretary ke Saratna lisingani kungamari da pangtopa Lok Sabha election aduda BJP asi mamangi election dagi vote masing yamna hena phangki adubu Jursanpura amadi Kangpopi da hangba special polling station Humbudra romda tampakta lerama kuki gi voter lak ama henbana Congress ta vote pi khibana MP Bimolna vote ka khibane hariba kuki gi voter sing asi phangnana bo khonabada Congress na Manipur thugaiba pamba singa aronba wafam kaya yanakibana ngasi phaba MP Bimol-dagi Manipur thugaiba pambasingi mayukta wa ngamba ngamdabani loinana tampake tongan mamaphamda hamori relief camp singda MP Bimol-na election mamangda pikhiba commitment singsu ngaside thabak oina onthopa amata ngamdabana miyamna mahakki mayukta kholaw kaya lawba horakpani haiki MP uriba Bimol-na IDP namaphamda chana loina ai head vote tahanaba MP ohelaba adu oledi ai noise yamna thuna nagi nagi inda hanjalan ngene na komu moto kayra hanjalan lo dia hanjalan braba
Adu hai ne lam ji so. Lam ji ta hang ge ba. Noi ki bimol kan noi mem sala sala ga IDP mana ga sala sala khon go boto. Akhoi ne vote kar di. Akhoi ko mana nasana sa inda thun anjar ne ne ko. Hanya na manum da ba hang yo mo na ba. Ai ne sa hang ni nana kota oi de ba ba da ba mem to na. Ma nan ba tum de. Le ba shanti won si, le ba ingon si, usi election campaign ni matam na te. Umang haibasi miyueba khak natana thawai panba singda kanaba piba malemga ing asa ecological balance ngaktuna thamlebani umangi phibam soksilakpadegi malemda achobu isu ama mayuk naribani lamdam asida su sabagi sang khangen hengalakpadegi hojek tamna uwa thabagi kanaba khangba haurakle haina chief conservator of forest L J Kumar phongdokre wafam mase thabal forest division ge miyang makhada mayang lamjau JP na mapungweba thaudang lauduna JPSC ge manungda leba club CSO amadi belap singna punna sinduna Taruk Suba Ban Mohosab ki Tharong Mari Lenana Tezpur Mamang Serau Singda Pangtopa U Thabagi Tharom da Phongdo Kibane Joykumar Namakha Taraduna Aikoi na Constitution na Piriba Isa Sagi Hakti Khangba Amade Hak Tanbadi Haiba Aduga Constitution na Piriba Aikoi ge Ithodang Sing Maru en Article 51A Clause G da Piriba Environment Sing Part 2 Lamlaki Sa Usik Sing Kanabage Piriba Isa Sagi Ithodang Sing di Masak Khangba ngamdre haike tharam aduda DFO thaba Dr. Sangtem Jasili MFS Yaski Director Su Oiba Home Secretary M Beto MCS Mayang Lamjau GP ge Administrative Committee ge Chairperson Ori Khinbam Narjit Yaw Namaru eba miwe kya nasaruk yake ngasi ge u thabage thoram aduda Thobal Forest Division ge RO Headquarter N Difa RO Thobal Dinesh Chandra Salam RO Kaksing Ais Sundar Yawna Mayang Lamjau GP ge manungda leba Tezpur Lamjau Laimanai ge manungda leba Club CSO Belap amade Jila Parishad Gram Panchayat ke members sing saruk yake Festival of Trees Upan Singi Kumai Havatare. Masi Akon celebrate Toribisi Wakalon se. Akon learn about the Kang. Upan Sing Nako the Karnaba Mamma Supam Hire. Adu celebrate Toribese. Say you couldn't get when celebrate Torise. Say you couldn't get Poise. Upan Sing Tinakoida Karnaba Piriba. Aduga Makoi Yopi Gadavani, can be Gadavani, Kanzato Gadavani, having Wakalon se. No, Amuk. Okay, refresh to wipe it out. Madu the Montanego. Manipur State Rural Livelihood Mission Imphal West Harang Sabal Block Amadi Posawang Gram Panchayat ke PRI members singe Miyang Makada Lok Singi Mangal BLF Tengdoyan Image Anobo Mangal BLF Maharabi Punsigi Anobo Mangal BLF Awang Lekin Thabi Salai Teret Apunba BLF Awang Wabagai Amadi Apunba Asagi Mangal BLF Awang Posawang Kulena PRI CBO Convergence ka kusam nana posamam GP level ge conference mela lai haropam awang posamam kulen mamang lekai da pangthokre thoram adu da Imphal West ZP ge chairperson Lasham Bobi posamam GP ge chairperson Maisnam Mangi Haurang Sabal City Block Cluster Coordinator S Chandrika na singmana saruk yakhe thoram asga mari leinana Maisnam Mangi na khungangi misam yam na tongan tongan department na piriba kanaba sing khangdabadagi kanaba lobang ngamdana lerakpa du kokhanana ba Masison Bani Haike, Apunba Asagi Mangal BLF Awang Posabam Kulengi Executive Committee ge member Takel Sangbam Latana, Taramasina Pirokpa Yai Haina Kalamba Kana Badegi, Hendogna Kanaba Fangle Haina Harawa Fongdoke, Taramasiga Mari Lenana, Lasham Bobina, Masigi Taramasida Department Kungamatoge, Mihusing Laktuna, Kudaki Wena Kanaba Piba Yaba Amadi Mari Lenamasia Sang Sing Loisilaga, Kona Kanaba Piraka Daba Singi Kudong Sabapidi, Taramasina Kungangi Miamda, Kanabakaya Piduna, Lak Labani Makatana. Pirakigani Habigi Sutazable Lay Haiki. Kangdaba scheme Mayam Benki the Piriba, Prime Minister and Piriba, Aduga, Koida Piriba, Ziban Joti Bima Yozana, Aduga Suraksa Bima Yozana, Hariba, schemes in Zu Moina, Bibiri, Maroina, Leiba, Conversion Melada Department Kumatoina, Prazasing the Pibia Bakudung Zabasing, Masi Kuyong and Napin and Bagidamta, Hatin and Napin and Bagdam the Belep Sindana. MSR Lema Sinbidana, Dumba Disiki, coordinators in a Sinbidana, CBLF Melase, Apungana Pantopungam Libani. Lions International District 322D Lions Club of Imphal Valley Amadi Lions Club of Imphal Valley Next Generation Sinduna Reliving Hunger Hyper Project Makada Awana Tarava Cinemating Pamgi Saruk Oinanga Siso Lions District 322D District Governor
Thoksom Kesona Lusinguna Imphal Iski Nomoibung de Leba Eastern Students Club Ki Multipurpose Hall da Handaki Ising Esauna Awabataraba Imung Yankhaida Chana Taknaba Polam Sing Yantokre Eastern Students Club Ki Thomi Sing Yauna Tembang Polam Yantopigi Thoram Aduda Lions International District 322D Lions Club of Imphal Valley Amadi Lions Club of Imphal Valley Next Generation Gi Maru Eba Thopuba Sing Saruk Yake Ngasigi Tembang Polam Yantopa Aduga Mari Lenana Zone 4 Gi Chairperson Jiten Kumar Sharmana Lions International District 322D Lions Club of Imphal Valley Amadi Lions Club of Imphal Valley Next Generation Amadi Thangal Kaithe Laiba Gurudwara Committee ga Punna Kusam Maduna Lamdam Asigi Awabatar Bamiyamda Tembang Bagi Tabuk Asi Haukiba Jungi Tang Manga Degi Chatarakuni Laika Laika de Lady Bar Club Singa Kusam Naduna Free Medical Camp na Singba Sing Pangtuk Tuna Lakle Masida Natana Makata na Tembang Polam Kusana Bagi Tabuk Asi Moirang Tawal Amadi Atai Mapum Kaya de Su Chataki Lions Club na Lady Sing Lamdam Asige Miyamgi Awa Anada Angama Mateng Panabagi Damakta Labine Lamdam Asida Lady Ba Awa Anataraba Mipung Kudimaki Mafam da Mateng Pangbangam Dragasu Tangai Fadana Ka Hena Sotaraba Awaba Tarba Miyamgi Damakta Mateng Pangnaba Lamdam Gi Lady Club Singa Tanaraga Pangkigani Loinana Anisuba Peski Oina Fraternity of Lions Club Manipur Region Gi Oina Lakliba Tang Ahumdagi Imung Sanipan Romda Makata na Mateng Pangnaba Shem Sari Haiki Lions Club na tawriba activities mayam se see lion gi marketing ne it is we are selling our service activities and people are purchasing amara maduna akoi gi servicing sida moina pelaga di Lions Club se yawning ba kangu mayam tholaktana Lions Club se tangai phadana ma se apabar organization na dum yawi family chani pa na mukka Sigumagi yen bagi thabak se amuk tawni makhatana Thawbal Moirang atai mafam kaya da so khoi chathadana legedorimni masimak ngasi mak sa thabawdore Manipur State Power Distribution Company Limited, Institution of Engineers India, Manipur State Center Amasung Green Tree Global Consultation Napun Sindana Integrative Design Approach have Hiramda Numit Ninige Training Program Ama Government Polytechnic Campus Tagalda Labor Institution of Engineers Ke Seminar Holda Haudokre Haudopiki Tharamda MSPDC LG Managing Director M Ravi Government Polytechnic College Ke Principal L Samungo Master Trainer Ragini Goswami Amasung Institution of Engineers India Manipur State Centers Ke Chairman L Swami Kanta Saruk Yake Training Asi Maru Wena Energy Conservation and Sustainability Building Code Energy Conservation Building Code Amasung Eco Niwa Samhita Bu Professional Amasung Stakeholders Sing da Mapung Fana Kanganaba Amasung Tabak Wena Pangthonaba Sinbani Haike Ministry of Home Affairs na India gi state amasi Union Territory singda logi wamata Myanmar amasung Bangladesh dagi sangsilakpa mitop singbo mamang thagi me 18 dagi hauraga June 18 fabada mitop sing khanduktuna masa gi maramdamda halan khinaba akanba yathangna khangalakpa laikre yathang asigi matung ina chapchaba thabak leidiba PR government asuna kari lakhot khrabagi haina meitai Tribe Union na hangle mitop khandopagi thabak asi Manipur dadi thabak oina pangthok khidaba oragana madugi maram yawba chapchaba white paper ama lengak na puthoktuna miyam da khanghalu Manipurda mitop khandopagi thabak asi lengak na chapchana paikhatrabanina mitop sing asi logi wamada matokaram na halan khigadagi haibigi matang da punna wakhal taminana ba Manipugi miyam mafam kayada mass campaign ama chatharagani masida lebak miyam na su sawat piyu haire Haji Pawgam Nathan Atenba break ama Lamunasi. Aksang Panatamge Hairabadi, Iramda Masimakta de Laiba, Kwaidagi Paraba Hospital Singi Manungda Ama Oiriba, Babina Hospital Lizari. Mapamasida, Tazabayaraba Madi, Seliamna Changdana, Specialty Kunhen Badana Lying Bagi Kudong Chaba Pizari. Pediatrics, Cardiology, Cosmetic Surgery Amadi, Specialty Makal Maka Kayada, Ekogi Specialist Singna, Marik Chumna, Kawai Hakchang Yauna Lying Zari. Aduna, State Wangmada Muk Karigi Chatlugani, Ekogi Manipur Dasu Hogikti, Awang Bathaki, Healthcare Fanglabada. Matam Mangan Biraganu, Sel Henatingan Biraganu, Ekogi Specialist Singdagi, Malemgi Apabathaki Lying Patap Yumpam Oiba, Service Lobiu. Babina Hospital, where hope meets compassion. Akupamarol Gidamag, Babina Hospital, Saziwa Gel Road, Kabay Soy Impal Istaleng Singbirau. Natraga, Ekogi phone number 6909 390666 ta call to Birau.
Hi friends, adom gari thau hapam matam dadi afaba thau hamna bone. Adom gi khwai gi maru riba liver gi damukta di kari section thorang lo biri. Novocam health care gi original lipsa 5G na adom gi liver buson badai ngak thol. Liver gi mapangang kangkalan badana tana hakchang pumba gi energy hengalali chaba tumali acidity hantan. Season bio original lipsa 5G. Novocam Healthcare na sajaba original lipsep 5G ahum lawbada coffee cup ama free da hapchari. Matamgi nungsit nungsa amadi aying asana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu. Capidon cup syrup. Admission for 2025. As the institution is emphasizing hands-on training, cardiovascular technology students are trained echocardiography at very early stage in British style. Hi everyone, I'm a student of BSc Cardiovascular Technology second year, started doing hands-on echo. For further details, please contact 600-975-2429 Academic Department Sky Hospital. Honglakliba punsigi lambi sida araiba chaba yaba makhai sasinari. Aduna hidak langthak kayama sadaba yarakte sasilliba singduna adomgi liver da kayam sokhalli khangbibra. Liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule. Jolip 100% natural syrup and capsule. Break it tungda makhataba pauda Khelsang Lon Astrology Losang Lining Sosna Mahi Temple Bo on a Sinuna Tataruk Sumachathagaba Khelsang Lon Astrology Tambagi Certificate Course Sama Hogdokre Lining Tosana Mahi Temple Board K Complex of Pangtu Keba Academic Certificate Course Hogdopagi Thoram Aduda Lining Tosana Mahi Temple Board K Board Member Kaisam Ibom Samangang Maisnam Sibadate Luang Amadi Namoism Tomba Mangano Singmana Tharamapu Sing when a Saruk Yake Manipur ke tongan chongan ba mafam degi lakpa mi kontra marin saruk yaduna chathagada ba certificate course asige mari lenana Khelsang longi oiba software amasu loans toke ngasige tharamasige mari lenana lining thosana mahi temple board ke board member Maisnam Sibada Teluwang na lining thosana mahi temple board ase lining gi oiba yanglen saru sing ase loising tarana oire loising sing asuna lining gi oiba thau pangada ba miyam ge thamoi pelhan naba thabak toba mathau tai malem gi oina honglakli ba sing yenglaga lining gi mapangal asi academic exercise zama sang daba yadaba ama oirakle masi khangna Khelsang long loisang asi hangbani haujikti lining thosna mahi temple board asi academic institution amage lambida laklaba sana mahi lining ningbu singe mafam ama oire Manipur University of Culture nasu sana mahi lining study center ama hangbagi ayaba pikre pokpa hingba ama de sibaga mari lenaba lining lisar asida yauduna leibana ngasigi mirolna lining asi kalaga chatpa yadaba ama oirakli haike Lining sigi ko yang yen salu masih thawai happy bahaya kati ko ni sana mai lining sapana ko bana bata mathok ta ba roishan ngai ko na mathok si madi mathok ta en khal kanda sengole ko roishan tanas miyam da madugi thau pang matam da mi thamoi puning peren bang mudo mong da ko ni mai ko mai bi pena sing mayam si ko na class to ba madugi hena ai thoi si thoina ba ko ni ritual ko performance mi imung ko da yang wa ba pi da ba Loina akogi yamna samma mungda wai puning makana pangthok yana ba ritual ki lines la koina sanction jaba ani shuba step Professor Sanam Manglem Singbo Nelson Mandela and Sphere Award 2025 biduna ikai khumna kre Malem gi LMID gi mud kre haina panaru raba tarau try policing ani kungani thoige April 3 Dr. Manglem na sangnaraba linguist Professor Thoksom Chandramani Singha tanaraba matungda tarau jatibu affordable health care service ta adopt okay ma ke ana laying da ka thokpa made lisingni taramatoi ke census ta subnage meko lising amaga humfuga manga leiba jati kanglup asibu hingangadabani haibu wakhal da taraugi Lexio Medico Economic Survey tobugi damak Famous People India World gi founder Rajesh Pandana khuyek piduna ngasi National Doctors Day July 2025 ta Nelson Mandela Inspire Award asi hybrid mota mana asi pibane panba yabade tarau jati si Manipurda khun manga khak taba tarau liang mai laisik sung khoringmul hekak popi amadi urkhul sangai thelda khaktada taba apikpa jati amane asibu ethnic community asibu malimgi pambakte hinghanba amade yokhatpada asoba thaudang lobagi damakta ikai khumnabu utpane Professor Sanam Manglem Singh Rims tagi Professor and Head of Obstetrics and Gynecology and Retired Torba matungda hojik phamung
Marfu Leba Imphal Hospital and Research Center Rims Road के Managing Director ओइना थौ पुरी बने District Hospital Bisnupurna Sinduna Doctors Day ge Tharam ngasi hospital adugi conference holda pangthukhibaga loinana Calcuf Commendation Award su pikre Tharam aduda CMO Bisnupu Dr. L. Raichandra Medical Superintendent District Hospital Bisnupu Dr. T.S. Saitabala Devi Medical Superintendent Rogi Kalyan Samiti ge Member M. Bilki Amati N. Bimo Kasu Saruk Yake Chief Guest ki warolda Dr. L. Raichandra District Hospital Bisnupur asi Calcup ki ahanba mana phangkhre makhata nasu mana asi phangnaba aikoi punna hona se hospital asi hanadi refer hospital hairaga khangnaramba adu ngasi doctors nurse amadi hospital asida thabak toriba singna thawai yawbadigi hospital asida layengba lakpa anaba nomonomogi hengalakle hospital asida district asita natana atopa district sing amadi singi district singi anaba kayaso ngasi phabada mai pakna layengduna lakliba se aikoi khudimaki mai pakpani haina makhata ke Pata matungda mo sumhanaraga fifth sixth daga sum tale jidi thawai nungai te ai side gi all the doctors si mayam na khonaminaraga mathang dadi koi level khara wakhalaga mathang dadi yamna phaba oration mongol ai side haide Rosi Kalyan Samiti ki member M. Bilki Nahai District Hospital Ase District Asigi Manung Dalaiba PISSC PIC Amadi CIC Singe referred to Pamni District Hospital Asida Yengba Ngamdaba Anaba Sing Infal the referred to say Yengba Ngamba Anaba Sing Puning Sangna Laying Si Hariduna Hospital Asida dialysis Toriba Sidagi Hiena Makatana Ahenba Kudung Saba Atuba Matam da Lairagani Hariduna Hospital Asi Ngamliba Makai Saukanaba Honagani Haiki Tungda Kayal Kapka Mari Lainana Hospital Asi Lunan Ba Hospital Ama Oinaba Luinana Matau the polling sangba Doctor Nurse Amadi staff saying Kangalaga Commendation Award Wena Certificate Amadi Saul Amam Sukodol Tamke India lengang lising intara tarike July amada Goods and Services Tax GST haudoki bage sahi nipan suropagi tharam ngase Infal East ki thambal khongdaleba GST bhaban na pangthokre Central GST Infal amasung Manipur lenga ki Department of Taxes na sinduna pangthokpa tharam aduda Central GST Infal ki Commissioner Marshina R Panmai Additional Commissioner L Prabhunanda Saruk Yake bedana tharam asig mari lena GST ki mathangda ngarang pangthokeba mahiro singi written quiz competition da mako mathang ta kharaba singda Mana Yantoki, Taramadda Commissioner Marshina R. Palmaina, Hundokibada, GST Lapodagi India, the One Nation, One Tax Ki Makada, Laghanba Ngamle, GST Lagtringim among the India, the tax key structure si, Aruba Pm the Lerambade, Adubu GST Lapodagi, tax key, Lambda, transparency Lena Tabak Tohanbang Ngamle, Lalo Etiki, Tabak Tobodesu, like Tokna Tohanbang Ngamle Haiki. The goal is to make GST more taxpayer friendly, transparent and growth-oriented. Upcoming reforms aim at reducing litigation, simplifying return filing, and possibly moving towards single GST rate slab. GST is not just a tax reform, it is a nation-building measure. On this GST day, let us renew our commitment to strengthen this transformative journey for a better and stronger Manipur and a more inclusive India. Kwa Zarda Talab Sajan Khaini Supari Maru Mithamana Amadi Tobacco Products Sing Yonba Amadi Sijanabada KCP Apunbana Athing Matam Lahari Lona Thinkraba Lup Asigi Publicity Secretary Punsirol Maitegi Charol Amana Fatre Kanglaba Hel Harjat Weba Tobacco Products Sing Asi Yonba Amasung Sijanaba Lepiro Kwa Zarda Sajan Khaini Talab Supari Maru Mithamana Amasung Hitak Managi Polam Sing Asi Matam Supagi Oina Kanglaipak Asida Pusilakpa Yonba Sijanaba Thingjile Hitak Managi Agency Amadi Dukanda Tamlaga Yolibus Singda Numit Mangani ki Matam Piri Lagliba July Taruki Matung Dagidi Pusilakpa Yuan Masjanava Amata Yaroi Garigumba Lup Asina Tamliba Ating Basigi Mayukta Pusilakpa Yuan Masjanava Tenganabadi Lup Asina Pirakpa Punishmenta Masa Masana Yajagadabne July Taruki Matung da Lakpa Hidak Mana Tingbagi Driver Sing the Su Lekai Lekai Club Organization Amadi Ima Ibel Ahalaman Singasu support of you hiding.
Maliamgi honglakdaba aying asa ashi kannaba honabada khardang orabasu mateng oinaba Lions Club International na changsilaba global service activities ke salugamu oinangasi Lions Club of Moirang amadi Leo Club of Moirang anina khosamaduna Lions International District 322 digi makhada Moirang singaida leba Lions Club Service Centers ke campus ta tree plantation ke tharam ama pangthokre Lions Club of Moirang gi President Lions RK Kennedy amade committee members sing puna saruk yaminaduna club asigi akoibada wahi pan ba madi mana pungba usara kaya thaki Ministry of Home Affairs ka wari sana bachat keba amuko kokomi amasung Fox ke lusing musing Delhi da leba civil society organizations sing na ngarang taramno okre Manipur ge hojik oiba issue singe matang da su khananai na ki haire Social Impact and Cleanliness Organization Siko Plastic Kangabok na lambi lamhang da saiduna leba sijanaba luaraba plastic amasung atay palam sing khunmagi thabak sathara punami chamane mapung farapagi thoram ama Kangabo maya lekai lailam thokpham Mipun Sangda Pangthokre, Taram Aduda Kambo SG MLA Okram Surja Kumar, Thawal District Deputy Commissioner Hana Kamai, Kambo Patu GPG, Chairperson M. Gopi Mohan Amasung, Kambo Patri GPG, Chairperson M. Mohinna, President Member Singh Wanasaruk Yake, MLA Surja Kumana, Housing Hiram Kudimakta Plastic Asinataba Yadabagi Mong Amalak Lebase, Aikoina Ahong Ama Laknaba Hono Hobatangai Fade, Isage Yumda, Usoma Singbada, Matam Amada, Ising Kuzaida Hamnaramba Adu Loina. Mangkhiba sina plastic sinabagi sang hengatpada sauna thodang loribane ahongba ama lakpada mayam punna madu afaba lamit chatna hona minasi haiki ajabu matanda pulisi plastic bottle se plastic bottle ki tradition ko nisakar mojaka hana kujai ka na glass steel glass ko isingar me sida plastic asai microplastic see every day consumption lo yaw ni sim ta da yaw di plastic ki packet sa to di yaw ni si email di control column je mo sa ta di adu macha mo so sa da an plastic sin ni adu si ko no hom je mo hom da na na ko club organization ko ro pathan ni so to hom da tiny glass steel glass ko the samjage si sin organize DC Hana Kamaina government single use plastic campaign satharingai Siko nasu plastic free oinabagi thabak yamna paikhalamba asi asuki matik nungaiba fawi government su campaign asi paikhalakpada section kudimakna asoba thodang lobiyo haiki Paina appeal to make the environment free from plastic. I would say government challenging tax amane single use plastic high se paikhatta holabane by the Department of Environment na aduna different activities se government su paikhatli haidun miyamna haijege environment to make clean environment healthy environment se ekor mayamgi not only the government but praja mayamgi su responsibility oye haidu ai haija Thormadugi nungi warol piraduna Siko plastic ke founder ke SIS Besozina wakal manaba khara punsil laga chaliba sahi asigi February kundage Siko plastic asi hogdokpane plastic free campaign ama oina hogdokiba mastera dege khongjom dege Kansipur phabagi lambi ge nakalda tariba plastic bottle kaya khomjin ba horokpane mapalam ge mayoi kaya lakpada lambi nakanda plastic kaya saiduna laibada thamoida yamanungai taba amade ikai ba phorokpudige ahongba ma purakna ba honarakibane lamdam asibu luna na leba yamna pamjakibana Siko asi semlaga thabak horokpane afaba thabak ama torokpada miyam ge support ngai fade haike Kangpokpidagi May ahumgi lan namaram oidun lanjana duna lamboi khonang khong relief kiem ta changdapam lauduna leirambe laisang tem leimasanu laikidre leimasanu haukibali singani kun homdegi na benbada masanungaiti haina hospital checkup torubada eye cancer tawre hairakpadigi Oripok apun balup amasung oripok apun banupi lupna angamba sengkai amadi lamdam asige puksel saraba kayagi matengga loinana UK da leba Manipuri maitai singi matengga loinana Guwahati da puduna layeng duna lakpane sahi ani maya layeng duna laklaba matungda ngarang laikidabane Laimasanuna manung matam sadana laikidabada oripok apun balup amasung oripok apun banupi lupna awaba phongdokpaga loinana Laimasanugi ana layeng da
Uripok apun malup amasung uripok apun banupi lupta tengbang berkipa simbu uripok apun malup amade uripok apun nupi apun ba lupna matam punamakta kaugzoroi haire lai masanuge thawai mirelna taibong sembagi mapuda taibong semma mapugi manakta ingna signal laiba orasano haire. Manipur State Badminton Association MSBA miyeng makha DM College Campus the leba MSBA Complex ta nauna saba Girls amadi Boys Hostel MSBA Administrative Block Conference Hall Multipurpose Hall Guest Room Field of Play Lighting Eastern amadi Western Toilet Block MSBA President Oibata Natana Thongzu SCG MLA Thongam Beswazina Maikum Hangdukre Manipur State Badminton Association Stinana Pangthukeba Toramaduda ADGP IK Muiva Fisheries Department ke Director P Fulen MSB AG Honorary Secretary General I Sanjeev Sharma Retired Badminton International Referee I Gyaneswar Chanapati District Badminton Association Vice President Henny Luni Yauna MSBAG Members Hanaroi Amade Mama Mapa Oibakyana Saruk Yake Ngasi Tharam Aduga Mari Lena MSBAG President TS Beswazina Ngasi Institution Mapung Fana Run Toba Matamda Financial Human Amade Infrastructure Resource Sangde MBAG Thau Pubiramba Ahal Laman Singna Association Asana Hek Horopadege Sembi Sabiramba Aduna Yumpham Odaga Kanna Honarapadege Ngasi MSBA Asi Infrastructure Mapung Fana Leba Mapam Mama Oire Mapung Pava Shem Saraba Infrastructure Ama Hozik Lerabanina Landam Asigi Naha Sanarui Kaya Lam Asida National to Amadi International get Takta Putopa Ngamlagani Habigi Asetpa Tazab Amalere Sanarui Singna Hena competitive over Sangi competition Yaudrabade Punsi Mapung Fade Haiba Ningsingadabane Sanarui Sing Mapung Fana Saukonaba Honabada Mama Mapa over Singi Asoba Taudang Lady MSBAG Makediga Sanarui Sing the Hena Matamusunava Mungda Sakotba Ngamnaba International Coast Kaya Puruknaba Kanaba Lady Haiki. Every moment we need change. Change out of the principle might change the budget. I mean, this is part of the life. We see that report on the I exam how me exam how we say that belong to me. I could anumai with the rest of you. Other than Hena could not get about what to do equally. Motivation of we never. Amaga farm the report on the level. I could Miss Biara, anything I present or we are secretary. Miss Biara, Amananga, with the swim me. I could send review, see the power. What am I? I was a quick partner. We see I was a quick lady bar, city members sing, veteran Marina, I give a person that I was given to the Telekanda around the action from the see in the Kho Federation of India Masu International Kho Federation ge Makada Manipur su Manipur MSL Kho Association na tongan ba district sing da leiba affiliated unit kiana National Amadi International Kho je pangthokre tharamasi manung sana mafam kudingda Kho match kaya sanaduna activities sing utpa Kho masanagi matangda players sing the awareness piba masana asigi kana ba kaya players sing da kangan ke Manipur MSL Kho Association ge General Secretary M Madhusudan Basu Grand Khangabokta Suna Sinma Tharamda Sarup Yake. Hajiro Chilapada Maripa Amuka Hanam. Pagaksau Ikai Makalekai Katila Sangla Kitaba Adu communal ideology the base to Baba for Zonani Haina MP Angomsa Bimol Akuism na High Cray. Irang Lady Bamakai Miyam na Pamliba Lengak Lakwa Oitokloi Aikoi Ing Tapa Handilaknaba Honosi Haina MLA Tongam Biswazan Hairi. Pumuda Turuk Suba Ban Mahosob Singani Kungamanga, Bidoinu, Lipam Land Pungdobam, Kamelok Waltabi Reserve Forest Hogokre. Masung Manipur Governor Ajay Kumar Balana Siar Lauduna Status the Paika Lebatongan Tungan Basa Kotorangi Tabuk Sing Yangsin Play. Hozi Fabagi the ISTV and Sandosilva Pau Batang Aswa the Tensin Zari, Miyang Tabiriba, Mayampuna Mapusu Amukana, Kurum Zari.